Hello ma'am, ngasi Russia gi yamna maming chatpa author Fyodor Dostoyevsky haiba aduga maru oina magi sigi lairik se Crime and Punishment haiba lairik se sigi matang da wahi khara haijage tawani adaiduda sigi lairik se ai kano padri adui tarchu magi wari se khangi haidi kano aina khanbada cinema oina su namthok pa male da YouTube ta yengre adai lairik sigi matang da mathak ta kano nainava discussion kai ka su khara su kano se ta gre adai dra sigi jaina kano gi samjin ba novel asang budugi samjin ba version orangani abridged version orangani ada si kano gi magi sigi sida nungai bamna kano graphic ka su yawe si lai yek pa su yawe adai drai kano no manatra no modi ai kano pagi se hena khallaga thammi bane adai tar su kano se ngasi kano se sigi author sigi matang da adai sigi like sigi matang da aina khangjaba khara haijage ada kano gi Fyodor Dostoyevsky adai Leo Tolstoy kain hariba Russia gi maming chatpa author sing se moi sing se naha oidingai da hai tare moi se khara ngauksin nar pa siaw rai jwar sana ba adai kano nupi koi ba khot pa dugum da su kano tawi adui tar su moi se kano moi se mabuk che ne am sing moi se kano ma soi gre lan gre hai kan da kano se kano chumthok na bo nei adai pukching sing na achum lambi da chan na bo nei aduga moina kano gi life ki philosophy world view se ano world view se yam putho eba adai dura kano gi Fyodor Dostoyevsky gi world view sing sisu yamna maming chatle ada sigi lairik sida su kano aina kano yam interesting oiba aigi view da yam interesting oiba kano topic khara yawi adai da kano se adai duna sigi se cover tawani ada kano gi crime yanan bada kano gi magi author sigi magi kano mapunsi wari da aina khangjaba kitang samlapna haige kano se Fyodor Dostoyevsky se ma se kano naha oringai da moi gi kano mi khara wakhan manaba moi marup khara punsillaga moina group ama semen adai da kano se moina samaj ta kano gi lining ba kai ka thadong na rai ba adai kano lamchat sajat ta phalaktriba kholaktriba si mayam che ubuda moi se mathwai nungai ti ba adai da moina semi ba kanglop sina khalli sina kano se micham jing che karam kamain tawduna chumba lambi da purakadoino adugi wakhan da neba adai da moigi group sigi member kharana khalli se karigomba moina aroi bada phangadoriba kano se result se si chumba tarabadi kano se adu phangna bidamakta achumba su aranba su tawbada kam kaiba leiti na khalleba ada haibadi kano de english da end justifies the means na kano hainabdu adugidu adui wakhan do chen badu yawe adai da moigi kano se adui na member khara sina aranba thabak se tawraba adi kano se anti social oi ba thabak se tawraba adai da kano sina police na phagalakpa ada police na phagalakpa sida mari moi kano se mi che phagalakpa sida Fyodor Dostoyevsky su phare ba adai da phaba sida kano gi moi se sibagi dandi pi capital punishment haise adai da kano se adai matam da Russia da kano gi sibai dandi pi ba se kano mi se kano nongmaina kapaga hale adai da
ꯀꯩꯅꯣꯁꯤ ꯐꯤಯೋꯗꯣꯔ ꯗꯣꯁꯇꯣꯌꯦꯚꯀꯤ ꯁꯤꯁꯨ ꯐꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯃꯥꯁꯤ ꯁꯤ ꯅꯨꯃꯤꯠꯇ ꯁꯤꯒꯗꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯃꯒꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯒꯤ ꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯁꯤꯅ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯉꯥꯛꯄꯤꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯍꯥꯠꯀꯅꯨ ꯍꯥꯏꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯦ ꯃꯣꯏ ꯁꯤꯕꯩ ꯗꯟꯗꯤꯁꯦ ꯉꯥꯛꯄꯤꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯐꯥꯏꯈꯩꯁꯤꯅ ꯃꯣꯏꯗ ꯇꯥꯛꯊꯣꯛꯇꯦꯕ ꯐꯤयोꯗꯣꯔ ꯗꯣꯁꯇꯣꯌꯦꯚꯁꯀꯤꯁꯤꯗ ꯇꯥꯛꯊꯣꯛꯇꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯄꯔꯦꯡ ꯁꯥꯅ ꯀꯩꯅꯣꯒꯤ ꯂꯦꯞꯍꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯕ꯭ꯂꯦꯡ ꯃꯔꯨ ꯀꯩꯅꯣꯁꯦ ꯕ꯭ꯂꯦꯡ ꯍꯥꯞꯄ ꯀꯥꯟꯗ ꯀꯥꯞꯄꯅꯦꯕ ꯑꯗꯩꯗꯨꯗ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯊꯛꯀꯠꯇꯅ ꯏꯀꯤ ꯀꯤꯕꯁꯤꯗꯒꯤ ꯃꯥꯁꯦ ꯁꯥꯔꯩ ꯍꯧꯕꯒꯤ ꯂꯥꯏꯅꯥ ꯅꯥꯈꯤ ꯍꯥꯏ ꯐꯤयोꯗꯣꯔ ꯗꯣꯁꯇꯣꯌꯦꯚꯁꯀꯤꯁꯦ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯑꯗꯨ ꯍꯦꯛ ꯊꯧꯗꯣꯛꯀꯤ ꯃꯊꯪ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯀꯩꯀꯥꯁꯦ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯦ ꯁꯤꯗꯩꯁꯤꯗ ꯐꯤꯂꯣꯁꯣꯐꯤ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯂꯣꯁꯣꯐꯤ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯗ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁט ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯩꯗꯨꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯃꯤ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯊꯣꯛꯏ ꯑꯗꯨꯒꯤꯗꯨꯅ ꯀꯩꯅꯣꯁꯦ ꯃꯥꯅ ꯋꯥꯈꯜ ꯊꯣꯛꯄꯅꯤꯅ ꯑꯇꯩꯗꯒꯤ ꯍꯦꯟꯕꯅꯤꯅ ꯋꯥꯈꯜ ꯀꯩꯀꯥꯗꯣ ꯈꯟꯕ ꯍꯦꯟꯕꯅꯤ나 ꯑꯇꯩ ꯋꯥꯈꯜ ꯈꯟꯕ ꯐꯖꯅ ꯉꯝꯗꯕ ꯃꯤꯈꯩꯗꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯋꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯟꯅ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯂꯩꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯀꯩꯅꯣꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯍꯅꯨꯕꯤ ꯑꯃꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯗ ꯐꯣꯇꯣ ꯌꯥꯎꯔꯤꯁꯦ ꯁꯤꯗꯩꯁꯤꯗꯁꯨ ꯌꯥꯎꯔꯤ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯎꯠꯄꯁꯦ ꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯁꯦ ꯀꯩꯝ ꯀꯥꯟꯅꯗꯦ ꯃꯁꯛꯁꯨ ꯌꯥꯝ ꯊꯤ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯁꯤꯁꯨ ꯁꯤꯔꯅꯤ ꯑꯗ ꯃꯥꯏ ꯃꯅꯥꯛꯇ ꯀꯩꯅꯣ ꯄꯩꯁꯥ ꯀꯩꯀꯥ ꯂꯩꯔꯤꯁꯦ ꯃꯥꯅ ꯑꯣꯏꯅ ꯍꯥꯠꯇꯣꯛꯑꯒ ꯍꯅꯨꯕꯤꯁꯦ ꯍꯥꯠꯇꯣꯛꯑꯒ ꯄꯩꯁꯥꯁꯦ ꯂꯧꯔ ꯃꯥꯅ ꯁꯤꯖꯤꯟꯅꯒꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯍꯅꯨꯕꯤꯁꯦ ꯃꯥꯅ ꯍꯥꯠꯇꯣꯛꯈꯤꯑꯕ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯠꯇꯣꯛꯑ ꯃꯇꯨꯡꯗ ꯀꯩꯅꯣꯁꯦ ꯃꯅꯨꯡꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯐꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯣꯟꯅ ꯃꯊꯟꯗ ꯀꯩꯅꯣꯗ ꯁꯤꯐꯥꯏꯗ ꯁꯔꯦꯟꯗꯔ ꯇꯧꯖꯗꯣꯏꯅꯦꯕ ꯃꯥꯅ ꯍꯥꯠꯄꯅꯦꯅ ꯑꯗꯩꯗꯨꯗ ꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯕꯗ ꯁꯤꯁꯤꯅꯤ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯁꯤꯗꯩꯁꯤꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯏꯟ ꯑꯅꯤꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯑꯁꯤꯡꯕ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕ ꯃꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯤꯁꯤꯅ ꯀꯩꯅꯣꯗꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯒꯤ ꯀꯩꯅꯣꯁꯦ ꯔꯥꯏꯠꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃ ꯂꯥꯛꯑꯦ ꯁꯤꯒꯤꯁꯤꯅ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯒꯤ ꯖꯔꯃꯟꯒꯤ ꯀꯩꯅꯣ ꯐꯤꯂꯣꯁꯣꯐꯔ ꯅꯤꯁꯆꯥ ꯍꯥꯏꯗꯣ ꯐ꯭ꯔꯦꯗꯔꯤꯛ ꯅꯤꯁꯆꯥ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯑꯗꯨꯒ ꯈꯔꯁꯨ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯅꯤꯁꯆꯥꯅ ꯎꯕꯔꯃꯟꯁ ꯍꯥꯏꯅ ꯏꯪꯂꯤꯁꯇ ꯁꯨꯄꯔꯃꯦꯟ ꯍꯥꯏꯅ ꯍꯟꯗꯣꯛꯄꯗꯣ ꯑꯗꯨꯗꯁꯨ ꯀꯩꯅꯣꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯀꯩꯅꯣ ꯔꯤꯂꯤꯖꯟ ꯊꯥꯗꯣꯛ ꯇꯥꯔꯗꯤ ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯅ ꯀꯩꯅꯣꯁꯦ ꯋꯥꯈꯜ ꯈꯟ ꯉꯝꯕ ꯃꯤꯁꯤꯡꯁꯤꯅ ꯚꯔꯆꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯆꯨꯝꯕꯁꯦ ꯀꯩꯅꯣ ꯑꯔꯥꯟꯕꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯃꯁꯥ ꯃꯁꯥꯅ ꯊꯤꯒꯠꯂꯒ ꯃꯗꯨ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯍꯧꯗꯣꯛꯈꯤꯑꯕ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯃꯁꯤ ꯐꯤꯂꯣꯁꯣꯐꯤꯁꯦ ꯌꯥꯝꯅ ꯂꯥꯟꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕꯁꯨ ꯌꯥꯎꯅꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯀꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯟꯗꯣꯛꯅꯕꯁꯨ ꯌꯥꯎꯏ ꯂꯥꯟꯅ ꯑꯗ ꯇꯁꯦꯡꯅꯗꯤ ꯅꯤꯁꯆꯥꯒꯤ ꯋꯥꯈꯜꯁꯦ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣꯁꯦ
धर्म चलक तारे अचुम अरानी से मी खुदिमकना खंधरकांदा अमुक नौना अमुक सेमगटकदबनी सोसाइटी दा कनो अनौब वर्च्यू की अमा कनो लाकनबा रिलीजन लेते तारे अदमाइना हाइबा माली अदुइतासु इंटरप्रिटेशन दो लाना तौबने अदैदुदा कनो सिगी माना होजिकी सिगी वारी से यारिबा नुपासिना हनुबी से हातोगा मागी पैसा लौबा हाइबे वाखंदो अदुसु सिगी कनो सिगा मानारेबा अदुगी वाखन अदुगी कनो एंगल दो यावेबा अदा अनी सुबसिदा होजिकी माना नुंगाइतबा फाउरैदो करिगिनो ओइबा क्वेश्चन से लाए अदा नुंगाइतबा फाउरैसिना करिगिनो बदा सिगी मतंग सिदना मुक अतोपा ऑथर डेस्मंड मॉरिस हैना कनोगी जूलॉजिस्ट अमना इबे लाइक अमा लई द नेकेड एप हैना अदा सिगी कनो से अदुगी लाइक तुसु याम इंटरेस्टिंग ओय अदैदुदा या तारे अदुगी कनो लिंक तो मखादा डिस्क्रिप्शन दा हापना होना जगे या थेंगना तारदी अदा कनोगी द नेकेड एप हाइबदी ए एप हाइबसे से योंग हाइना हाइबनी पूरा योंग पूरा जाति से अदा नेकेड आइना हाइबदी कनो फिरोन सेतबा हाइना इंटरप्रेट तवे अदुइ तारसु सिदै एप हाइना योंग आइना यारिबा वाहैसिना ताइसिदी नेकेड हाइबसे मतु पांदबा योंग आइना हाइबनेबा अदुइ तारदी मतु पांदबा योंग हाइसे करिगिनो हाइबदी अखोइगी मी से सिदै हिंट तौरिनेबा मी से मसा सिदा कनो से कोकता दैदी कनोदा अखोइगी सिगरा कैकाता खितंग मतु हौजबै वाने अदो अतै योंग हाइरु तारदी अखोइसे मतु याम पांदेबा मोंगमदा अखोइगी कनो जासिदा अदुइदुना कनो से लैरिक्सगी ममिंग द नेकेड एप नि अदैदुदा नेकेड एप सिदा मियोइबगी इवोल्यूशन होजिकी ऑथर से अइना जूलॉजिस्ट ने हाइजगरे अदुना मियोइबगी इवोल्यूशन गा मियोइबगी नेचर अदैदी मियोइबना अचुम अराने खल्लिबसे सिसिगा करी मरी लैनै अदुगा इवोल्यूशन सिदगी कमाइना हौरइनो खोलइनोइदो अदुगिदो डिस्कस तवेबे लाइरिक्सिदा अदैदुदा कनोसिदा डेस्मंड मॉरिसना लाइरिक्सिदा हायबा स्पीसीज अमगी मनुंगदा कनो से मेंबर अमना मेंबर अतोप से सिदैसिदा अवाबे पीबसे हौनदे इवोल्यूशनरी पॉइंट ऑफ व्यू दगी माना अदुगिदो हायबा हाइदी स्पीसीज से सिगिसे कनो अखोइगी सुमाइना डिफाइन तवी नेचुरल कंडीशन दा मरी थमनरकांदा हाइदी फिजिकल रिलेशनशिप थमनरकांदा आंगांग पोक्पा ngamba aduga angang dusu chaura akanda macha pokpa ngamba adugi condition do fulfill tawtadi jiba ani se species amagi manungda challe haineba khodamoina harbada sagon labaga sagon amomga mari thamnarakanda sagon ama pokpa ngami sagon macha ama pokpa ngami ada macha dusu chaura kanda amuk kana macha pokpa ngami adui tadi sagon ga se species amada challe sagon laba amom se adumain tawtuna kana se gadha da so adumain tawi adubu gadha amaga sagon amaga mari thamna kanda kana jiwa amabudi pokpa ngami khacher ko po amabudi pok ngami ada huji poliba jiba se sigi se ma se kano se reproductively viable oideba haibadi ma macha pok ngam deba aduiduna sagon ga gadha ga se species tongan bada challeba aduiduna kano se man hari se kano se Desmond Morris na hari se si species amagi manungda amana amabu hatpa yadi sigi maram se karigino haibada kano se evolutionary point of view da kano se species to give manung the yariba gene pool habedi gene naisidi gene sina khoigi kano se akhoigi physical characteristics sing se lepeba kodam habda mi se wangani nemgani ngaugani adaidi masada laina pakpa yauganba natraga kano masado kanba laina nagandaba khotaba si mayam se gene mayam sina determine tawduineba adoiduna
ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯁꯤꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯃꯗꯒꯤ ꯖꯤꯕ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯟꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯗꯤ ꯀꯜꯂꯝꯒꯅꯤ ꯑꯗꯨꯏꯗꯨꯗꯤ ꯑꯣꯏ ꯌꯥꯗꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯑꯣꯏꯕꯗ ꯍꯥꯏꯔꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯥꯎꯔꯝꯕ ꯌꯥꯏꯑꯕ ꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯃꯉꯣꯟꯗ ꯋꯥꯡ ꯆꯥꯎꯕꯒꯤ ꯖꯤꯟ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣꯁꯦ ꯃꯤ ꯑꯄꯤꯛꯄ ꯃꯤꯑꯣꯏꯕ ꯑꯄꯤꯛꯄꯁꯤꯡꯁꯦ ꯄꯪꯍꯥꯠꯇ ꯍꯥꯠꯇꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯄꯤꯛꯄꯗꯨꯗ ꯃꯤꯗꯣ ꯅꯦꯝꯕꯒꯤ ꯖꯤꯟꯕꯨꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯉꯣꯟꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯗꯅꯕꯒꯤ ꯖꯤꯟꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯗꯣ ꯑꯆꯧꯕ ꯃꯤꯗꯨꯅ ꯀꯩꯅꯣꯗꯣ ꯑꯄꯤꯛꯄ ꯃꯤꯗꯣ ꯍꯥꯠꯇꯣꯛ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯗꯅꯕꯒꯤ ꯖꯤꯟꯗꯣ ꯑꯗꯨꯒꯤꯗꯣ ꯃꯥꯡꯗꯣꯏꯅꯦꯕ ꯃꯥꯒꯤ ꯖꯤꯟ ꯄꯨꯜꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯖꯤꯟ ꯄꯨꯜꯗꯒꯤ ꯃꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯨꯅ ꯏꯚꯣꯂꯨꯁꯅꯔꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯀꯩꯅꯣꯁꯦ ꯖꯤꯟ ꯄꯨꯜꯁꯦ ꯗꯥꯏꯚꯔꯁ ꯑꯣꯏꯍꯟꯕ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯂꯩꯍꯟꯕꯁꯦ ꯁꯤꯒꯤꯁꯦ ꯏꯚꯣꯂꯨꯁꯟꯗ ꯀꯥꯟꯅꯩꯌꯦꯕ ꯑꯗꯨꯏꯗꯨꯅ ꯖꯤꯕ ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯁꯤꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯖꯤꯕ ꯑꯃꯅ ꯖꯤꯕ ꯑꯃ ꯍꯥꯠꯄꯁꯦ ꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯂꯥꯏꯔꯤꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯗ ꯅꯦꯀꯦꯠ ꯑꯦꯞ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯗ ꯍꯨꯏ ꯑꯃꯒꯁꯦ ꯐꯅ ꯀꯟꯅ ꯆꯦꯛꯈꯥꯏꯅ ꯇꯥꯔꯁꯨ ꯍꯨꯏ ꯑꯃꯅ ꯃꯥꯁꯦ ꯃꯃꯩꯁꯦ ꯂꯨꯛꯊꯗꯅ ꯑꯗꯩ ꯍꯤꯞꯊꯗꯅ ꯂꯣꯡꯅ ꯍꯤꯞꯇꯅ ꯃꯥꯁꯦ ꯃꯥꯏꯊꯤꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯉꯝꯃꯤꯕ ꯍꯨꯏꯗꯨꯅ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯠꯇꯣꯛꯑꯣꯏꯕ ꯍꯥꯏꯗꯤ ꯀꯟꯕꯤꯒꯅꯦꯕ ꯍꯣꯏ ꯀꯩꯅꯣꯒꯤ ꯃꯥꯅ ꯆꯥꯕ ꯊꯛꯄꯗ ꯃꯥꯅ ꯆꯥꯕ ꯄꯦꯟꯅ ꯆꯥꯊꯣꯛꯑꯒ ꯅꯪ ꯂꯦꯝꯍꯧꯕꯗ ꯅꯪꯅ ꯆꯥꯎ ꯍꯥꯏꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯍꯨꯏ ꯑꯇꯣꯞꯄ ꯍꯨꯏ ꯑꯃꯣꯝ ꯀꯩꯀꯥꯗ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯥꯒ ꯃꯆꯥ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣꯁꯦ ꯃꯥꯅ ꯗꯣꯃꯤꯅꯦꯠꯄꯨꯗꯤ ꯇꯧꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯦꯔꯤꯇꯔꯤ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯗꯣꯃꯤꯅꯦꯠꯄꯨꯗꯤ ꯇꯧꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯩꯅꯣꯁꯦ ꯍꯥꯠꯇꯣꯛꯑꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯦ ꯏꯚꯣꯂꯨꯁꯅꯔꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯒꯤ ꯗꯦꯁꯃꯟ ꯃꯣꯔꯤꯁꯅ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯋꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯑꯔꯣꯏꯕꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯂꯥꯛꯄꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯅꯨꯕꯤꯗꯣ ꯍꯥꯠꯄꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏꯗꯣ ꯑꯗꯨꯒꯤꯗꯣ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯁꯤꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯗꯦꯁꯃꯟ ꯃꯣꯔꯤꯁꯀꯤ ꯀꯩꯅꯣꯗꯣ ꯏꯚꯣꯂꯨꯁꯟꯅ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯡ ꯅꯠꯇ꯭ꯔꯒ ꯖꯦꯅꯦꯇꯤꯛ ꯂꯦꯚꯦꯜꯗ ꯏꯚꯣꯂꯨꯁꯅꯔꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗ ꯃꯁꯤꯅ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯌꯥꯏꯑꯕ ꯑꯗꯨꯏꯗꯨꯅ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯐꯤಯೋꯗꯣꯔ ꯗꯣꯁꯇꯣꯌꯦꯚꯁꯀꯤ ꯍꯥꯏꯔꯤꯕ ꯑꯣꯊꯔꯁꯤꯗꯤ ꯀꯩꯅꯣꯁꯦ ꯖꯨꯂꯣꯖꯤꯁ ꯅꯠꯇꯦ ꯕꯥꯏꯑꯣꯂꯣꯖꯤꯁꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯅ ꯀꯩꯅꯣꯗꯣ ꯏꯟꯁꯇꯤꯡꯆꯨꯋꯦꯜ ꯂꯦꯚꯦꯜꯗ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯣ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯎꯕ ꯉꯝꯃꯦꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯦ ꯑꯃꯅ ꯑꯃꯗ ꯑꯁꯣꯛꯄ ꯄꯤꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯗꯣ ꯃꯅꯨꯡꯗꯒꯤ ꯐꯥꯎꯖꯔꯛꯏ ꯍꯥꯏꯗꯣ ꯑꯗꯨ ꯎꯠꯂꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯦ ꯁꯤꯅꯤ ꯐꯤಯೋꯗꯣꯔ ꯗꯣꯁꯇꯣꯌꯦꯚꯁꯀꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯁꯤꯅꯤ ꯑꯗ ꯗꯣꯁꯇꯣꯌꯦꯚꯁꯀꯤꯒꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯨ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕ꯭ꯔꯗꯔꯁ ꯀꯥꯔꯥꯃꯥꯖꯣꯐ ꯀꯥꯏꯅꯒꯁꯨ ꯂꯩꯔꯤ ꯑꯗꯩꯗꯤ ꯅꯣꯠꯁ ꯐ꯭ꯔꯣꯝ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯥꯏꯅ ꯂꯩ ꯑꯗ ꯑꯗꯨꯒꯤꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅꯕꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯀꯣꯟꯅ ꯈꯪ ꯇꯥꯔꯗꯤ ꯑꯗꯨꯒꯤꯗꯨꯁꯨ ꯚꯤꯗꯤꯑꯣ ꯑꯇꯩꯗ ꯀꯚꯔ ꯇꯧꯖꯒꯦ ꯑꯗ ꯁꯤꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ